Is handaki asidi onthokna phajakreda mamangda asigumna phajaba amukta yaukidri ai hekliba hinjangsing ase haujikmak kaithelda puduna yoluragi Khamen asinba asina kiloda tarani aduga Kobi asina amada lupa mangani. Yamna hongna thadokjarabani. Lengsin bira'u. Iyamba. Khamen asinba asibu kiloda kaya haibano. Inaw. Kiloda lupa tara kaktani. Khamen asinba kilo ama laubada. Masidaki lairiba khamen ase kilo ama frida hapsakadawribani. Adudi iyamba. Khamen asinba se kilo ama hek pibira'one. Mayam lengsin bira'u. Lairiba khamen kobi. Matamgi. Mana masing ase. Mahaw amuktang biyu. Kudak asida hektuna puzarakpani. Kilo amada lupa tara kaktani. Lengsin bira'u. Ngasisu pochit yamna phaba mali. Aduna seldi yamna phangla amganibo. Hinjang napi singdo loina yonkraba mali. Kharadi adumuk phangi adu. Kaithelda hinjang napi mana masing yonbanabo. Kayamuk yamna phangadawrigi. Hayuni. Yamna mak phangrabasu khara phangiba adunadi imong asigi lempana konaribasidi. Aina hariba ase nangna wakhal tararoi. Yare. Zangu. Sak ado thidoklambo. Ai sak yamna lami. Karigumba amta hangzaki. Iyambagi ming sibu Tomal oibirabra. Mani inaw. Ado inaw bu kanano. Aise thangnaba laibakdagi lakpani. Yamna chawba online gi company amagi kainoni haidi mapuni. Aina asum thizarakpada khun sigi oina khwaidagi lam chawna laiba. Mana masing yamna thaba ase. Iyambadagi atopa kana ama aina udi. Wafam adubudi chumi. Ado inawna aigi maramda asuk yamna khanglamliba asibu karamnano. Aigi company adugi staff sing khunda chatuna survey chathaba matamda iyambagi maramda khangjarakpani. Survey haiba. Survey harisibu karino inaw. Iyamba khangrabadi toasi. Ado nanawna lakjaribasi ataygi nati. Iyambagi maphamda nanawna karigumba khara puzarakli. Iyambagi offer khara nanawna puzarakli. Offer haiba. Kari offer noni inaw ibungo. Iyamba aikogi company ase. Sumtawani. Lairiba apikpa khun asida. Khunja singna thariba manama sing ase. Aikoina amuk lokhatjaraga. Achawba sahar singda amuk puduna yonthokchabani. Maram asina aikoigi thabak asida. Manama sing hinjang napi yamna darkar oi. Aduna aikoina khun kaya amada chatuna. Lau hinko yamna chawna leiba. Khunja kaya ama thiduna thabak piribani. Makhoida hinjang napi sing ado thahallaga aikoina amuk makhoidagi lairibani. Adudi inawna hairibasi aina thajariba. Hinjang napi manama sing ase inawda yolu haibani. Hoi iyamba. Iyambana hairiba adumakni. Aikoi iyambaga agreement ama thanagani. Manama sing adobo thanaba. Aikoina mangzawnana sel kharasu iyambada sinagani. Sel sing aduna haurakpada changkadaba senpham kudingma. Sel aduna loina konagadawri. Adu oiradi yam nungaireni. Haibadi aina senpham amata puthokpagi mathau tadri hairiba. Adudi iyamba wafam asi yariko. Yare. Adudi iyamba
ꯆꯦ ꯑꯁꯤꯗ ꯏꯌꯥꯝꯕꯒꯤ ꯁꯣꯏ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯨ. ꯍꯣꯏ ꯍꯣꯏ ꯑꯩ ꯇꯧꯔꯒꯦ. 이나오, 야르브라, ꯂꯧꯔꯣ ꯅꯪꯒꯤ ꯆꯦ ꯑꯁꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯌꯥꯝꯕ. ꯑꯗꯨꯗꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯏꯌꯥꯝꯕꯗꯒꯤ ꯑꯗꯨꯃꯛ ꯏꯌꯥꯝꯕꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯦꯟꯖꯥꯡ ꯅꯥꯄꯤꯅ ꯆꯤꯡꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯩꯖꯔꯒꯦꯀꯣ. ꯅꯨꯄꯥ ꯀꯅꯥꯅꯣ ꯂꯥꯛꯑꯝꯃꯤꯕꯗꯨꯕꯣ? ꯅꯨꯄꯤ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏ. ꯌꯥꯝꯅ ꯆꯥꯎꯕ ꯀꯝꯄꯦꯅꯤ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯂꯥꯛꯑꯝꯃꯤꯕꯗꯣ. ꯉꯁꯤꯗꯒꯤꯗꯤ ꯑꯩꯅ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯝꯄꯦꯅꯤ ꯑꯗꯨꯗ ꯌꯣꯜꯂꯒꯗꯕꯅꯤ. ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗꯕꯅꯤꯅꯦ. ꯃꯁꯤꯃꯛ ꯉꯥꯏꯗꯅ ꯀꯌꯥꯗꯤ ꯐꯖꯔꯤ. ꯑꯩꯅ ꯊꯥꯖꯔꯤꯕ ꯑꯩꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯦ ꯌꯦꯡꯕꯗ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯦ. ꯑꯩ ꯌꯥꯝꯅ ꯊꯨꯅꯃꯛ ꯍꯤꯟꯖꯥꯡꯁꯤꯡ ꯑꯁꯦ ꯍꯦꯛꯆꯤꯟꯗꯨꯅ ꯊꯝꯂꯒꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯀꯝꯄꯦꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯂꯒꯅꯤ. ꯅꯨꯄꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯅꯨꯃꯤꯠꯇꯤ ꯇꯥꯁꯜꯂꯛꯑꯦ. ꯑꯗꯣ ꯀꯝꯄꯦꯅꯤꯒꯤ ꯃꯀꯣꯛꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯅꯦ. ꯏꯍꯦ, ꯉꯥꯏꯍꯥꯛ ꯍꯦꯛ ꯉꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ. ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯃꯈꯣꯏꯁꯨ ꯂꯝꯕꯤꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯊꯦꯡꯅꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯪꯕꯣ. ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯂꯥꯛꯄꯨ ꯂꯥꯛꯏ. ꯁꯥꯔ ꯈꯣꯏ ꯃꯌꯥꯝ ꯆꯪꯁꯤꯟꯕꯤꯔꯛꯎ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯅꯅꯥꯏꯒꯤ ꯌꯨꯝ ꯑꯁꯤꯗ. ꯃꯌꯥꯝꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯕꯅꯤ. ꯏꯌꯥꯝꯕ, ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨꯕꯨ ꯀꯝꯗꯧꯒꯦ? ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ. ꯏꯅꯥꯎ ꯍꯣꯏꯅ ꯍꯦꯛ ꯄꯥꯝꯕ ꯍꯥꯏꯗꯣ ꯊꯣꯛꯀꯅꯤ ꯈꯟꯖꯩ. ꯑꯗꯨꯗꯤ ꯏꯌꯥꯝꯕ, ꯍꯤꯟꯖꯥꯡꯁꯤꯡ ꯑꯗꯨꯕꯨ ꯀꯔꯥꯏꯗ ꯊꯝꯂꯒꯦ? ꯑꯩꯒꯤ ꯃꯤꯁꯤꯡ ꯊꯥꯗꯨꯅ ꯂꯧꯍꯟꯖꯔꯨꯒꯦ. ꯏꯅꯥꯎ, ꯂꯧꯍꯜꯂꯨꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ. ꯌꯨꯝꯁꯤꯗ ꯂꯩꯔꯕꯅꯤ. ꯅꯨꯄꯤ, ꯏꯅꯥꯎꯁꯤꯡ ꯑꯁꯦ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯁꯜꯂꯨ. ꯏꯅꯥꯎꯁꯥ, ꯑꯩꯒꯤ ꯇꯨꯡ ꯏꯟꯕꯤꯔꯛꯑꯣ. ꯍꯥꯏ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯄꯣꯠꯁꯤꯡ ꯑꯁꯦ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯨꯅꯦꯍꯦ. ꯏꯌꯥꯝꯕ, ꯁꯤꯅ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯤꯡ ꯑꯁꯤꯒꯤ ꯁꯦꯜꯅꯤ. ꯑꯗꯨꯒ ꯃꯁꯤꯅ ꯃꯊꯪ ꯑꯃꯨꯛ ꯅꯧꯅ ꯊꯥꯅꯕꯒꯤ ꯃꯥꯡꯖꯧꯅꯅ ꯅꯅꯥꯎꯅ ꯄꯤꯖꯒꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯁꯦꯜꯅꯤ. ꯑꯗꯣ ꯏꯅꯥꯎ ꯈꯣꯏꯕꯨ ꯑꯃꯨꯛꯇ ꯃꯅꯥ ꯃꯁꯤꯡ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯗꯤ ꯂꯧꯕ ꯉꯝꯕꯒꯦ? ꯃꯗꯨꯒꯤꯗꯤ ꯏꯌꯥꯝꯕ, ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯂꯤꯕ ꯃꯈꯩ ꯐꯩ. ꯏꯌꯥꯝꯕꯅ ꯌꯥꯝꯅ ꯊꯝꯂꯝꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯛ ꯂꯧꯈꯤꯒꯅꯤ. ꯑꯗꯨꯕꯨ ꯏꯌꯥꯝꯕ, ꯊꯝꯂꯝꯒꯗꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯗꯣ ꯑꯇꯦꯛꯄꯗꯤ ꯂꯣꯏꯅ ꯑꯣꯏꯒꯗꯕꯅꯤ. ꯈꯨꯗꯛꯇ ꯍꯦꯛꯄ ꯄꯣꯠꯇꯤ ꯂꯣꯏꯅ ꯑꯣꯏꯍꯟꯕꯤꯒꯗꯕꯅꯤ. ꯃꯗꯨꯒꯤꯗꯤ ꯋꯥꯕꯤꯒꯅꯨ ꯏꯅꯥꯎ. ꯐꯔꯦ ꯏꯌꯥꯝꯕ, ꯑꯗꯨꯗꯤ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯅꯅꯥꯎ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯛꯆꯒꯦ. ꯉꯁꯤꯒꯤꯗꯤ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ. ꯅꯨꯄꯥ, ꯀꯔꯤꯅꯣ ꯄꯨꯕꯤꯔꯛꯂꯤꯕ ꯑꯁꯤꯕꯣ? ꯍꯤꯗꯥꯛꯅꯤꯅꯦ, ꯍꯤꯗꯥꯛ. ꯀꯅꯥꯒꯤ ꯍꯤꯗꯥꯛꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯊꯥꯔꯤꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯤꯗ ꯍꯥꯞꯅꯕ ꯍꯤꯗꯥꯛꯅꯤꯅꯦ. ꯑꯗꯨꯁꯨ ꯄꯣꯠꯊꯣꯛ ꯌꯥꯝꯅ ꯐꯅꯕꯒꯤ. ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ? ꯏꯍꯦ, ꯄꯪꯉꯤꯗ ꯅꯨꯄꯤ ꯅꯪꯁꯦ. ꯅꯍꯥꯟ ꯃꯈꯣꯏꯒꯤ ꯀꯝꯄꯦꯅꯤꯒꯤ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨꯕꯨ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ? ꯌꯥꯝꯅ ꯊꯝꯂꯝꯂꯤꯕ ꯃꯈꯩ ꯑꯗꯨꯃꯛ ꯂꯧꯒꯅꯤ ꯍꯥꯏꯕꯗꯣ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯐꯅꯕ ꯑꯩꯅ ꯍꯤꯗꯥꯛ ꯑꯁꯤ ꯂꯧꯔꯨꯔꯤꯕꯅꯤꯅꯦ, ꯂꯧꯔꯨꯔꯤꯕ. ꯍꯤꯗꯥꯛ ꯑꯁꯤ ꯍꯥꯞꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯑꯗꯣ ꯌꯥꯝꯅ ꯌꯥꯝꯒꯗꯧꯔꯤꯕꯅꯤꯅꯦ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯦꯜꯁꯨ ꯌꯥꯝꯅ ꯐꯪꯂꯅꯤ. ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯁꯤ ꯈꯨꯟ ꯑꯁꯤꯗ ꯁꯦꯜ ꯄꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯕꯣ. ꯅꯪꯁꯦ ꯄꯪꯉꯤꯗꯀꯣ. ꯑꯗꯨꯕꯨ ꯅꯨꯄꯥ, ꯍꯤꯗꯥꯛ ꯑꯁꯤ ꯍꯥꯞꯂꯒ ꯇꯧꯒꯗꯣꯔꯤꯗꯨꯕꯨ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯗꯨꯕꯨ ꯑꯐꯕꯗꯤ
ꯑꯣꯏꯒꯅꯤꯀꯣ? ꯍꯣꯏ, ꯑꯄꯪꯕꯤ, ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯑꯩꯅ ꯋꯥꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤꯗꯤ ꯁꯦꯜ ꯐꯪꯂꯒ ꯂꯣꯏꯔꯦ꯫ ꯅꯨꯄꯥ, ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ꯫ ꯌꯥꯔꯕꯗꯤ ꯃꯗꯨ ꯇꯧꯒꯨꯝꯁꯤ꯫ ꯌꯥꯔꯦ, ꯇꯣꯛꯑꯣ ꯅꯪꯒꯤ ꯋꯥꯗꯣ꯫ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯕꯁꯦ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯅꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯇꯧꯔꯝꯕꯅ ꯍꯦꯟꯅ ꯐꯕꯖꯥꯠꯅꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯦꯜꯗꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ, ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯁꯨ ꯌꯥꯔꯦꯀꯣ꯫ ꯇꯥꯒꯗꯕ ꯑꯩꯅ ꯇꯥꯔꯦ꯫ ꯊꯕꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯟ ꯑꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯄꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯀꯔꯤꯅꯣꯗ ꯏꯌꯥꯝꯕ ꯇꯣꯃꯥꯜ, ꯍꯟꯗꯛꯇꯤ ꯄꯣꯠꯊꯣꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ꯫ ꯏꯌꯥꯝꯕꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯕ ꯃꯥꯜꯂꯦꯗ꯫ ꯍꯣꯏ ꯏꯅꯥꯎ, ꯍꯟꯗꯛꯇꯤ ꯅꯌꯥꯝꯕꯁꯦ ꯈꯔ ꯍꯣꯠꯅꯔꯤꯅꯦꯍꯦ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯤꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯠ ꯊꯨꯞꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯕꯅꯤꯗ ꯏꯅꯥꯎ꯫ ꯅꯌꯥꯝꯕ ꯑꯩꯅ ꯐꯖꯕꯗꯨ ꯉꯥꯛꯇ ꯈꯜꯂꯒ ꯄꯤꯔꯕꯅꯤ꯫ ꯑꯊꯤꯕ ꯈꯔ ꯂꯩꯍꯧꯔꯤꯕ ꯑꯗꯨꯅ ꯑꯃꯨꯛ ꯅꯌꯥꯝꯕ ꯑꯩꯅ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯌꯣꯜꯂꯨꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯌꯥꯝꯕ, ꯁꯦꯜ ꯑꯗꯣ ꯁꯤꯗ ꯂꯩꯖꯔꯤꯅꯤ꯫ ꯏꯁ, ꯁꯦꯜ ꯃꯌꯥꯝ ꯑꯁꯤꯗꯤ ꯋꯥ ꯋꯥ ꯋꯥ! ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜ ꯑꯁꯤꯗꯤ ꯑꯩꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤꯕꯨ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯦꯜ ꯄꯥꯏꯕ ꯈꯨꯟ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯛꯑꯔꯣꯏ꯫ ꯑꯩ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯔꯣꯏ꯫ ꯂꯩꯍꯧꯔꯤꯕ ꯑꯊꯤꯕ ꯍꯦꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯨꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇꯒꯤ ꯁꯦꯜ ꯐꯪꯅꯕ꯫ ꯍꯣꯏ ꯍꯣꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯕꯣ? ꯀꯔꯤꯅꯣꯅꯦ, ꯑꯩꯗꯤ ꯀꯩꯊꯦꯜꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯂꯥꯛꯆꯕꯅꯤ꯫ ꯅꯪ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯌꯥꯗ꯭ꯔꯤꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯤꯅꯤ꯫ ꯅꯍꯥꯛꯅ ꯌꯥꯝꯅ ꯆꯥꯎꯕ ꯀꯝꯄꯦꯅꯤ ꯑꯃꯗ ꯅꯪꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯖꯔꯤꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯣ ꯌꯣꯜꯂꯤ ꯍꯥꯏꯕ꯫ ꯅꯪꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇꯒꯤ ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯥꯏꯗꯒꯤ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯕꯅꯣ? ꯆꯠꯂꯣ ꯆꯠꯂꯣ, ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯌꯥꯔꯔꯣꯏ꯫ ꯆꯠꯂꯦ ꯆꯠꯂꯦ, ꯑꯩ ꯆꯠꯂꯦꯀꯣ, ꯑꯩ ꯆꯠꯂꯦ꯫ ꯀꯔꯤꯅꯣꯅꯦ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯑꯗꯨꯕꯨ? ꯑꯩꯈꯣꯏꯕꯨ ꯀꯩꯊꯦꯜ ꯑꯗꯨꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯤꯕ ꯑꯗꯨꯕꯨ? ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯅꯦ, ꯑꯩꯗꯤ ꯃꯋꯥꯕꯨ ꯂꯧꯕꯤꯗꯦ꯫ ꯃꯈꯣꯏꯗ ꯌꯣꯟꯗ꯭ꯔꯕꯁꯨ ꯌꯥꯏꯅꯦ, ꯀꯝꯄꯦꯅꯤꯗ ꯌꯣꯜꯂꯒ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯀꯩꯊꯦꯜꯗ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯅꯤꯗꯤ ꯍꯦꯟꯀꯠꯅ ꯀꯝꯄꯦꯅꯤꯒꯤ ꯃꯤꯅ ꯄꯤꯔꯛꯀꯗꯧꯔꯤꯕꯁꯤꯗꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯍꯦꯟꯅ ꯋꯥꯕꯒꯤ ꯃꯊꯧ ꯇꯥꯗꯦꯅꯦ꯫ ꯏꯅꯥꯎ, ꯀꯩꯗꯧꯔꯒꯦꯅꯦ? ꯏꯅꯥꯎꯈꯣꯏ ꯄꯨꯂꯞ ꯍꯧꯔꯒ ꯍꯦꯛꯇ ꯂꯥꯛꯏꯕ ꯑꯁꯤꯕꯨ ꯏꯊꯥ ꯊꯥꯖꯗꯅ꯫ ꯏꯌꯥꯝꯕ, ꯃꯅꯥ ꯃꯁꯤꯡ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯤꯕꯨ ꯃꯁꯤꯕꯨ ꯃꯤꯌꯥꯝꯅ ꯆꯥꯅꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯆꯥꯔꯒ ꯃꯊꯛꯇ ꯊꯨꯅ ꯀꯥꯈꯠꯅꯕꯒꯤ ꯍꯤꯗꯥꯛ ꯑꯣꯏꯅ ꯏꯌꯥꯝꯕꯅ ꯄꯤꯕꯤꯔꯕ꯭ꯔꯥ? ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯅꯥꯎ? ꯅꯌꯥꯝꯕ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯕꯁꯤ꯫ ꯏꯌꯥꯝꯕꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯂꯥꯛꯂꯤꯕ ꯐꯣꯜ ꯑꯗꯣ ꯌꯥꯝꯅ ꯐꯖꯗ꯭ꯔꯦ꯫ ꯃꯁꯤꯗꯤ ꯃꯤꯗꯤ ꯂꯥꯏꯈꯣ, ꯍꯨꯏ ꯍꯧꯗꯣꯡꯅ ꯐꯥꯎꯕ ꯆꯥꯔꯣꯏꯅꯦ꯫ ꯃꯁꯤꯗꯤ ꯏꯌꯥꯝꯕꯅ ꯑꯗꯨꯝ ꯂꯧꯁꯤꯟꯖꯔꯣ꯫
ꯏꯌꯥꯝꯕꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯀꯦꯃꯤꯀꯦꯜ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯐꯪꯖꯔꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯆꯥꯔꯨꯕ ꯊꯣꯛꯂꯕꯗꯤ ꯃꯤꯑꯣꯏ ꯑꯗꯣ ꯈꯨꯗꯛꯇ ꯁꯤꯕ ꯐꯥꯎꯕ ꯌꯥꯅ ꯂꯩꯔꯤ ꯏꯌꯥꯝꯕꯅ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝ ꯑꯃꯗ ꯀꯦꯃꯤꯀꯦꯜ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯄꯣꯠꯊꯣꯛ ꯍꯦꯟꯅ ꯊꯣꯛꯅꯕ ꯊꯕꯛ ꯇꯧꯈ꯭ꯔꯤ ꯅꯠꯇꯦꯅ ꯍꯧꯖꯤꯛꯇꯤ ꯏꯌꯥꯝꯕ ꯋꯥ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯔꯒꯨꯝꯁꯤ ꯅꯅꯥꯎꯅ ꯄꯤꯖꯈꯤꯕ ꯁꯦꯜ ꯑꯗꯣ ꯂꯣꯏꯅ ꯍꯟꯗꯣꯛꯄꯤꯔꯛꯎ ꯑꯩꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯄꯤꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯁꯨ ꯌꯥꯎꯅ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯄꯨꯂꯤꯁ ꯀꯧꯒꯅꯤ ꯄꯨꯂꯤꯁ ꯄꯩꯁꯥ ꯁꯦꯜ ꯏꯌꯥꯝꯕꯒ ꯑꯍꯥꯟꯕ ꯎꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯆꯦ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯌꯥꯝꯕꯒꯤ ꯄꯣꯠꯊꯣꯛꯅ ꯀ꯭ꯋꯥꯂꯤꯇꯤ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕ ꯁꯦꯜ ꯑꯗꯣ ꯂꯣꯏꯅ ꯍꯟꯗꯣꯛꯄ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯑꯗꯣ ꯍꯟꯗꯣꯛꯄꯤꯔꯣ ꯍꯟꯗꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯄꯨꯂꯤꯁ ꯀꯧꯖꯔꯒꯅꯤ ꯄꯨꯂꯤꯁ ꯍꯥꯏꯕ ꯏꯅꯥꯎ ꯅꯈꯣꯏꯒꯤ ꯁꯦꯜꯗꯣ ꯑꯩ ꯍꯟꯗꯣꯛꯆꯒꯦ ꯁꯤꯗ ꯂꯩꯔꯦ ꯏꯅꯥꯎꯆꯥ ꯉꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯌꯥꯝꯕꯗꯒꯤ ꯑꯩꯈꯣই ꯑꯃꯨꯛ ꯍꯟꯅ ꯃꯅꯥ ꯃꯁꯤꯡ ꯂꯩꯔꯔꯣꯏ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯔꯤꯅꯣ ꯇꯧꯒꯗꯕꯁꯤꯕꯨ ꯃꯥꯡꯂꯦ ꯑꯩ ꯄꯨꯝꯅꯃꯛ ꯃꯥꯡꯂꯦꯅꯦꯍꯦ ꯅꯨꯄꯤ ꯅꯪꯕꯣ ꯀꯥ ꯍꯦꯟꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯗꯒꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯥꯡꯂꯦꯅꯦ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯟꯅ ꯌꯥꯝꯅ ꯍꯥꯏꯖꯈꯤꯕ ꯅꯠꯇꯕ꯭ꯔꯣ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯡꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯇꯥꯈꯤꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯑꯣꯏꯔꯛꯀꯗꯧꯕ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯆꯥꯒꯗꯕ ꯀꯔꯝꯅ ꯄꯨꯟꯁꯤ ꯑꯁꯦ ꯍꯤꯡꯒꯗꯧꯔꯤꯕꯅꯣ ꯅꯨꯄꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯑꯩ ꯇꯧꯔꯔꯣꯏꯍꯦ ꯑꯩ ꯄꯨꯡꯈꯤ ꯈꯤꯔꯦꯍꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯅꯨꯄꯤ